Kangpokpi Forest Division, Kangpokpi District Police amadi Imphal East District Police ki apunba team amana ngarang Saikhul Subdivision ki manung chanbada leiba ti khulend amadi langsom kholda niyom kaina tharamba popi pambi sing yanthatkhre pompi yanthatpagi thabak aduda Range Forest Officer Kangpokpi Range na ti khulenda hectare ahum makhairom da manghan takhanki langsom chingsang pareng da chaurakna hectare 18 lomda horamba popi sing yanthatkhi Popi khakta natna niyom kaina sajilamba khangpoksang singsu mai thadok-tuna manghanki panbayai madudi Indian Forestry Act 1958 amadi Manipur Forest Rules ing 2002 matung ina umang singbu atopa maram amagidamak kokthokpa haibasi aingi matung ina yade haibasi henna khangnaba leikrabani Kangpokpi Forest Division gi Divisional Forest Officer Hiramasi ki matangda Miyam da wafam kayama kangan balay krabani.